Akasvani Imphal Kshetrimayum Chitrabhanu na pau pazari ahan pada maru oiba pau Manipur da sungasi hargar tiranga campaign Mukhyamantri Yumnang Khemchan Singh na hogdokre Mukhyamantri na hairi hargar tiranga ge thoram asina aikhoi pumnamakna imalai bapu nungsigadabani haiba wakhalon adu piri Malim ke lomi singi numit ngasi rajya sigi mafam kayada tongan balup sing na sinduna pangthoknaki Security Force na rajya sigi tongan ba mafam singda thi humbagi thabak chathabada khuzukla kya fagatle Med Department hairi rajya sigi mafam ayambada lakliba numit nini asida akaraw yauna akan banong churuba yai amasung Kendra ki Shiksha Mantri Prahal Joshi na sababati oiduna National Testing Agency NTA ki thabak thoram singi matangda mantraloy asigi official singa khanakre Lebak sinba tungna August 13 fabo chathagataba hargar tiranga campaign ngasidegi hokre miyambu yumthong khudingda jati gi machu hongi firal pahanduna marebak ningba jati gi amatta oibagi saktam kala amadi na chanabi ngak nabagi khongjangda saru yanabagi pandamda campaign asi hokdokpani azadi ka amrit mahotsav palangi sharuk amu oina lisingani kuni thoidegi haukiba campaign asina leba asigi khwaidegi masing yamlaba miyamna saru yaba ihau ama oiri Lakliba ningtam numi palangi saruk amo oina lebak sen batungbada August 13 Partition Honor Remembrance Day gi palan thorum su sili thorum asigi manungda wa ngangdaba khongchat mela documentary utpa amadi ate thorum ka yauri Manipur da sungasi hargar tiranga campaign Mukhyamantri Yumnang Khemchan Singh na hokdokre thorum adugi saruk amo oina chingama khada leiba ibudo luwang pokpi lampaktagi miyangi khongchat na chatki Thoramdu da wangang bada Sri Khemchan hai Vikshit Bharat ki khongjangda Raja Sisu Vikshit Manipur oihongnaba aikhoina lambi yat kadabani mangna hai hargar tiranga ge thoram asina aikhoi pumnamakna imalai bapu nungsigadabani haiba wakhalon adu piri Raja sida khundaminariba kangrup sina masa masa gita khanarabadi lamdam asida chokhapangamlo haina mahakna makha takhi Sri Khemchan hai हर घर तिरंगा की भारत की मचू अहों की फिरान सी असिना कोई द निजंगले कोई भारत वासी मोइना भारत की नागरिक मोइना कोई पुन्ना भारत पु नुसी ने हिंगदोबने हाइब आइना थमजनिंग वाफम मना या नानबा मणिपुर की असेंबली द स्पीकर ओगिबा 1947-48 फाउबर स्पीकर ओइबिरंबदु चोरसानपुर की पाइतीनी सो आइना थमजनिंग वाफम दी मणिपुर से कम्युनिटी मयाम असिना पुन्नंगा अगर लाकमिने हाइबनी मैतेना मैते खलबा कुकीना कुकी खलबा नागाना नागा की खलबा कसुम मणिपुर चाखुत Majority community wariba aikoi maitaina big brother gi big sister gi role lawrakanda tohan makang singsibu nungsina kolaga allamana thamaba manipura do aikoi tekta kaidna thambata bani Thorum aduda Rajya Sabha ki MP Adhikari Payum Sarda Devi Manipur ki thabak thorum puriba BJP ki luchingba Dr. Ajit Gopachare MLA Singh Khumukcham Joy Kisan TS Radisham Amadi Dolgi Karyakata Singh na saru yakhi Imphal is zilagi oinaso hargar tiranga ge thoram BJP Andro Mandal amasung Development Organization Andro Kendra ani na kosam naduna ngarianda pangthokre thoramadu da MLA TS Samkumar amasung BJP ge mukhok thomba Karyakata Singh na saru yakhi Jiribam zilagi oinaso campaign asi zila asi ki Deputy Commissioner Arvind Hanglemna Hizam Irabot Statue degi cycle rally amalam thadun hogdokre zila adugi SP Parkhar Pandena lamjingduna miyoi kuntra romna rally aduda saruk yakhi har ghar tiranga campaign Churachandpur zila dasu zila asigi Deputy Commissioner Krishna Kumar na ngasi hogdokre hogdokpugi thoramda wangang bada Sri Krishna Kumar na hai jati ge machu hongi firal asina leba asigi miyamda mareba nungsibagi wakalon hena chesin hanbagalwena na apunba varat ama sagatpagi achawa lambi ama oiri Maling ki lomi singi numit ngasi rajya sigi mafam kayada tongan balup sing na sinduna pangthoknaki People Action for National Democratic Movement pandamna sinduna numit nasi tagel khongban mayai lekai community hall da palan tokhi Scheduled Tribe Demand Committee of Manipur na sinduna Imphal gi Khumalampak Sports Complex leba youth hostel gi hall da palan thoram asi pangthokhi League of Indigenous People Upliftment Lipul na sinduna Unity and Diversity Strengthening Indigenous Community of Manipur haiba wakalonda yumpham oduna International Day of the World Indigenous Peoples ki thoram Jawaharlal Nehru Dance Academy da pangthokhi Numit asi US Colorado da register torba World Human Rights Protection Organization amasung Golden Dragon ibudo pakhangba International University na sinduna Major Khulda leba Manipur Press Club da pangthokhi numit asi ka mari lenena University asina piba honorary doctorate amasung award sing khusin nakhi Malim gelomi singi numit lokta project ki
tokpa kabui khulda leba Eklavya Model Residential School loktaknasu pangthokhi thorum aduda school asigi principal village authority khunja sing amasung mahirusing na saru yakhi pawgi marak thana atemba break ama लौमी सिंगिदमक भारत सरकार खेमा जनरल इंश्योरेंस लिमिटेड अमदी मणिपुर लेंगा कपुन खुसमनदुना पाइकचब स्कीम प्रधानमंत्री फसल बीमा योजना खारिफ लौरोक किदमक सेनमांग फुकटपगी वासक मनुंग चनगदब मही मरुंग सिंगदी चाथोक लैब फौ अमदी कालेन कोबीनी स्कीम मसिदा मणिपुर की ब्लॉक खुदिमक कोनसेनगनी लोन लौब लौमी सिंग सोइदने इंश्योरेंस यावगदबनी लोन लौदब लौमी सिंगिना मसागे अपाम मतुंग इन दरखास्त थाबये सेनमांग फुकटपगी वासकना कोनसेनगदब खुदोंथीब सिंगदी इकंग इचाउ मैहौ लांगपोक ब्रजताबा लेन ताबा नोंगलै नुंगसेट लैबाक निंखाइबा अमदि लैना तिलनाना सोक्रबसिंग खारिफ लौरोक की प्रीमियम थीबगी अरोइब नुमित चलिब चही असिगी ऑगस्ट की तांग 13 ने हेन अकुप मरोल गिदमक मनाक नकप डिस्ट्रिक्ट एग्रीकल्चर ऑफिसर डिस्ट्रिक्ट हॉर्टिकल्चर ऑफिसर डायरेक्टोरेट ऑफ एग्रीकल्चर डायरेक्टोरेट ऑफ हॉर्टिकल्चर गवर्नमेंट ऑफ मणिपुर एनरोलमेंट गिदमक्तदी मनाक नकपा इसागी अकाउंट हंगजब बैंक अमदि CSC दा चटपियो NABH Phanglaba AOI Babina Speciality Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Pizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdop naba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba pizari Dr Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Speciality Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba Pawasi Akasvani Imphal Digini Security Force na Rajya Sigi Tongan ba mafam singda Tihumba ki thabak chathabada khuzukula kya fagale Manipur Police ki pauna hai Imphal West Police Commando amasung kuntrahum dusuba Assam Rifles ki apunba kangbu amananga si khoirum sabal da Tihumba ki thabak chathabada nongmayaw na khuzukula kya fagale kulai sing adugi manungda SBBL nongmay nipan 9mm pistol ama anti-riot nongmay ama hand grenade mari amadi ate polam sing yawri Manipur Police ki kangbu amanasung si Imphal izilagi Posang bang kuno jingkong da Tihumba ki thabak chathabada .32 gi pistol ama barrel gun ama amasung hand grenade kun fagat pangamki amorom da Irit Brung Police Station na konba lamdung lamkhai da achat o sing check tawbada yungo liter chani pantara puduna chalamba mioi ahum amasung makhoina tonglakpa gari ahum fari haina Manipur Police na thokpa cherot amana makhata na hairi MLA Tongbram Robindron Hairi National Highway da Kanglup Naidana Chacho Sin Tawada Yanana Purakpa Asi Achowa Mai Pap Amani Wafamasi Tanga Kendra Gimanutana Leba Chehi Yamlab Ahal Sing Amasung Lukrabi Sing the Piba All S Video Amasung Ima Nong Tang Lema Pension Scheme Gi Nong Nakangalaba Beneficiary Sing da Card in Topiki Torum da Sri Robindron Nafundoki Bani Mang Hai Makata na hayeng ayupung tara makai taba matamda senapati da tongan balup singi mipam pangtok tuna kanglup khudimag na National Highway asida chatok sin yanal bakwari sanagani Sri Robindro na hai Hauzik agumba miyoisingna kai to birge pachage ayam hangbale ngasi yengedeba be beneficiary na phangedeba kanasi social welfare da scheme tara trade lebadigi scheme awu teri ngasi yengedebse amana koi all pension ni amana koi CM chief minister ki widow pension ni amana ima long time lema jai thing bang scheme hai beseni hauzik ahum yengedebse adugi mathang da Moirang kunong da pangtokpa tharum adu da beneficiary listing ama chani hemba da kar sing kusindaki tharum adu da Rajya Social Welfare Vibhag ki Director Mahmud Sheikh Abdul Hakim Su saru yakhi Leba sabu nisa sina daba drug free ohina bagi pandam da zila taki nasha mukta Bharat Abhiyan program ngasi kakching jila leba kha Manipur College da pangtokre thorum asi mera yuva Bharat kakching na Kendra gi Youth Office amasung Sports Mantraloy gi mi makha da college asigi NCC amasung NSS unika kusum naraga pangtokpani thorum asi ga mari lena na dance music slam poetry slogan writing one act play painting amasung debate chimba sing pangtokhi Lebasing batungna normalizing khuding gi leptna chathariba Sunday on cycle ngasi su Imphal gi Khomal lampak leba sai S
FTC-na sinduna pangthokre nisa sin dabaleba ama ohenaba haiba wakalonda Sports Authority of India na National Service Scheme NSS ka kushimna duna chacharaki ba campaign asigi ngasigi cycle rally aduda sanaro yauna punna mioi chamarom na saruk yaki tharongi saruk ama oina nasha mukta yuva for Vikshit Varki makhada signature campaign amasu chathaki Longmai Bazar amasung masigi akoibagi kulsingda okta naba leina swine flu sandorakle haibagi chingnaba leibedagi zila asigi bazar bona konba mafamsingda kudaktagi ok yonba thingle Longmai Bazar bona zila asida leina ase sandorakpa thingnaba izei tural pauna mafam aduda cheliba isingching khongsingda asiba oksing hundoktana basu athingba thamlakle hairi NIT ki Trarom de Suba annual convocation da Mukhyamantri Yumnang Khemchana Hozik Leriba NIT ki campus asi Kakching Zilla da Hongdokpagi wafam phungdokhiba adubu Joint Non-Government Voluntary Organization amasung Thauna Manipuna thagatpa phungdorakli Association of MSAP Alumni Manipur amasung Central Forest Division anina khosam naduna chatharakpa Ningol bangi saruk ama oina ngasi Porampata leiba Star Sporting Club ground da ujara kya thakre thorum atu da MLSek Nur Hassan Central Forest Division gi DFO Bikram Suresh Nade MSAP gi alumni gi President Professor TS Asa Singhana chingbana saruk yaki Porampa Ningol ban hobdopu gi thorum atu da mapam adu gi nupi chama kunrom na saruk yaki Tamenglong Zilla gi Gokzaham labukta hokiba thada ising ichau thoktuna amangata thokiba adubu district administration amasung raja sarkar na miyang changbinaba Namtiram Area Farmers Association appeal torakli association asina thokpa cherot laman hai Tamenglong Zilagi Toksem subdivision ge manung chanba Barak Turega Lunaba Namtiram Part 3 da Saramba Overdam ichauna amangata thon kraba matung housing mapam adugi acre kunlom low uramba adu sumatagi acre taru khaktamba low ubo yare India Meteorological Department Hairi Imphal Center na Hairi Rise asig mapam ayambada lagliba numinini asida akha araw yauna akanba nong churaba yai Fairjol Churachandpur None Jiribam Sanapati amasung Tamenglong da August tarom de fawba akha araw yauna nong churaba yai amarom da IMD na piba report asigi matungna Bangop Sagar da low pressure system makhata na leibana masigi lona rise singda lagliba numit khareni asida akanba dingna ka henna kanba nong churaba yai pawgi marakta na atemba break amamu Miyam da Khanganjaba Regional Institute of Medical Sciences RIMS Imphal da Ningthokaba Khudingi Nungthilpung Ani dagi ahum makai fauba Rare Disease and Genetics OPD famba hauzare Jinda soiba leibadagi haurakpa laina sing pokpadagi shoirakpa mapung marai farakpada thinthaba natraga imung manungi shuronda launaba laina sing lei haina chingnaba singbu khangdokpa gyan taminaba amadi tawfam thokpa thauram singi damak miyam da lakpinaba khanghanjari makhataba kupamarol gi damak Rare Disease and Genetics OPD second floor New OPD block RIMS Imphal da lakpinaba ningsingjari Hema, thauba, kadai salwino. Thabagama chalubane, itaimabu SIR gi claim file tobikhrabo. O tawkhre, makha kaidorkani haibadudi khangdri. Claim file tokhraba matungda Electoral Registration Officer haibadi ERO na claim khudimak amata sidaba leitana lokhalaga yengani taima. Oh, aduro claims and objection disposal per hairisa. Ado ERO na kokhalakani hairisibu idea kizaibo. Mani taima, karimatu kiningai leite de taima. Makhoina kokhalaglavadi darkar tai haba document khudimak puraga chatbigadabane. Moina itaima gi claim ado yamna serious oina lawri Yaro na tarasu wa ama lekhai taba ngamdradi kamai toba karigumba lekhai taba ngamdrabasu atai upai leiri district election officer haibadi DC natragana chief electoral officer Manipur dasu appeal tobagi khutongchaba adumak leiri adoi teiba atopa samana khangdaba yorong su helpline number 1950 da phone tobiraga adum hangbiba yare yam nungaire nanga thengnadana ne aina samamnaramba mayamse loine kokpire Manipuri goina final electoral roll si September ki tang taruk ta phong lagani paujen jariba chief electoral officer Manipur Akasvani Imphal dagi pau tabiri Kendra ke Shiksha Mantri Prahal Joshi na Shiksha Mantralaya ke Secretary sing amasung makok thongba Lusimba Singa National Testing Agency NTA gi matang danga semi pama pangthok na khanakre social media da thagalak pa post ama Dasri Joshi na hai mi pama da paike kadaba maroi ba thabak sing amasung institutional mechanism mapangan ka khanan ba yauna mahiru sing gi yafena pu matang da wafong kya khanakhi hauzik sana bagi pau Kshetrimayum Birosh tegi
Chama kuntra mga suba Indian Oil Duran Cup ki ngasi Imphal gi Khuman Lampak Main Stadium da sanakiba Group D gi match amada Tedim Road Athletic Union Trauna Indian Navy football team bu panjil ani amada thoikre Trau gi panjil animak Afridi Buyamayumna chanki Indian Navy gi amata ngairaba panjil adu KS Jahirna chanki Masiga loinana Group D dagi FC Rengdai match ani dagi point taruk fangduna quarter final changle Trauna makhoi match ahum sanabada point mari Indian Navy na match ahum sanabada point ahum amasung Neroka FC na match ani sanabada point ama fangduna mathang sitna ani shuba ahum suba amasung mari shuba mafamda leiri Imphal Lake Group D gi aroiba match tha asigi taranithoi da Neroka FC amasung FC Rengdai sanaragani Glasgow Commonwealth Games ta mai paklakhraba sanaroi singa Pradhan Mantri Narendra Modi ga ngasi Nai Delhi da leiba PM residence ta unakhre mai paklaklaba sanaroi singda Pradhan Mantri na lakaduriba Asian Games amasung Olympics ta afaba performance utuna Bharat ki mingchat puraknaba sanaroi singi pukning thawgatkhi Bharat ki settler Asnita Charihana China gi Han Kyan Siu maithiba piduna Korean Masters lisingani kuntarukki nupi ki singles finals laure ngasi ayuk sanakiba match aduda Assam gi settler asina China gi sanaroibu point tara mari kunmathoi tara mari da maithiba piduna mahaki ahanba BWF title lokibani America da chathariba chahi kun makhagi World Athletic Championship ta Bharatna medal ahum lowongamle Bharat ki Basant Kumar na high jump ta lupagi takaman ama men's javelin da Ashish Yadav na lupagi takaman ama amasung Sahnabaz Khan na high jump ta sanjingi takaman ama lowongamki Chitrabhanu Tagachori Birosh Aroibada Maruiba Pau Amukhana Manipuri Sungasi Hargar Tiranga campaign Mukhyamantri Yumnang Khemchan Singh na hokdokre Mukhyamantri na hairi Hargar Tiranga gi thorum asina aikoi pumnamakna Imalai Bapu nusigadabani haiba wakhalon adu piri Malengi lomi singi numit ngasi rajya sigi mafam kayada tongan balup sing na sinduna pangthok nakhi security force na rajya sigi tongan ba mafam sing da ti humbagi thabak chathabada khuzukula kya fagatle Med Department hairi rajya sigi mafam ayambada lagliba numinini asida akharao yauna akan banong churaba yai amasung Kendra ki Shiksha Mantri Prahal Joshi na sabapati oidina National Testing Agency NTA ge thabak thorum singi matangda mantralo esigi official singa khanakre Paulo Sere